Hello, tabro. Taye kana oibirabano. Oh, number se khangdra maksu khonjel sidi khangamgadra haina khalubani. Adubu pumnamak tayonari. Kanano? Ay khangzadre. Mari makhong samnadaba wangag ta haibiribasiba. Ay call se thamlagi. Hello. Nang kari pamge? Nang natawrisi kaino? Ay ni lisna. Dapa melni. Nang ay khangdraba. Dapa mel. Nungari ba nangbo? Nungairiye. Ado ngaiko. Kanagi number no se? Imanabagini. Kuire. Nangi khonjel taakidaba. Nangi saktamsu ukidaba kuire. Ifamda kari pendaba lai. Nangna aibu inthokduna thamliba. Dada, ay nang manusiye. Nang bumiko amapaw. Ay na inthokpasu tawde. Kaubasu ngamloye punsina layriba makhay. Pumnamak namthakni. Chironi. Tawsinnabani. Oidaba ngangduna aibu longnam tawbirana. Inthoktraga aina tawba call karigi paide. Aigi number block tawribagi maram karige. Atopa number kayadagi call tawba. Message thaduna aigi saktakla fawba nang khangdaba saraga laikhiba natra. Pumnamak khangi. Asengba nungsiba haibase aitana khanjaba oirami. Dada, pumnamak aina natiye. Ima babana dadabu maitayni haiduna yade pahamde makoina aigi phone su lausile aibu mapan thohandre ka manungda aibu solon sinduna thamle dada babagi mamanabagi machane hai ai hausi khaidari bas Oh, hojiksu minambo oidaba ngalni natra. Baba mamana phone lo sankhraga bu nafam da sinakidra. Ha. Nangna pariba number simdo haptuna mu nafam da sinarakidra. Khangida. Nang asamisni. Aduna aibudi kaidonda pamoi haiba. Namit lai ko bilai rangna thengla hingi matamda lukthaduna leirambadagi korogi mangalda nongkhattuna yengkhiba korogi matung inaba korona hanni yengbiramda chankhrabada hanagum amu lukthaduna yenglakpa malemgi leimaidi ai pamde leisna nang nasana luhongbasi yakraba natra. Dada, kaino nangna hari mayamse ai wasim asengbane ai bu thajo ai luhongbadu isana yadi moina tawbane ai numi lainadiye ai hingi matamda pomjabi numiki malawda ngawjaduna laisa tamjabi lairang tharo thambal oijabane nafamda ahing matada khoibu kanagi sukhongda fambidiye ai bu thajawadada Uridi manakna pupada tangjabane aduna nang aigi maridi ahinga nungthilgani naksinaba kaidonungda yaroidaba aduna nangsu nangi apambada chatkro khoidajaba lamlanba aduga nungaina leyo nakok fawa chiktaba oyo leisna nangbu nusidabadi nate nangna harido chomlangba oisana adubu ima babagi mayokta tabak tawhaningde makoina nangbu yeknaba oikhibada Manipur sida atithi oina lakadabe nangi napukning themjangfam karisu leiro aina fana lepnasu makoibu ningsingduna adumak leikhini aduna ibanigi thomoi anigi waridi iaida tawba kongulgum adumak leikrasana irei kanba ijelna thattuna thambikraba torban nigi warise kananasu tadanaba lotuna adumak thamkrage leisana